Hauzi IDP amadi Cocomi pullaga governor tamna changsinba haukhre. Cocomi amadi IDP singi rally Kaisampat security force na thatlaga thamkhre haide. Nahan moirang oil pump da bomb lang senduna pukai han khibagi thodo aduda senabani haiba KYKL G5 group ki mioi ama Kakching district police amadi 46 Assam rifles ki apun team amana phagat pangam khre haide. Black tagi petrol han bada gari lep khre thau gi mahut fruity oina hablak labra haina mi paina re haina social media singda gari lep khibagi video thaganarakle. Lairik number ki watho kamari lena desham ki thomi singda bosem da thomjen khre hairi. Consumer singda ising thaba laitre haina phongdora khre. Waithau Educated Youth Association amadi waithau apunba maina paibi anina khul sigi lekai manga da ising thabirak nabagi matangda Ngase pung tramathoi tabada wari sanase haiduna lainari gi cherak sida waithau water supply hangduna laikai banga sida ising thare haba aranbu paw ama paw se singda yarak ne base laibak thibani hane association asigi secretary and abothoi meitei amadi waithau apunba maira paibi gi president Naurem Ibemna punna khuyek piduna thadurokpa cherol amana phongdorakle cherol sina makha taraduna lup ani sina department ga mari lenaba authority singda hiram sigi matangda hanglubada su hojuk phawbudi consumer the ising thaba laitre loinana chief engineer ga phaminaduna yasenaba poroktriba phawba ising thakiroi hairi maramaduna pawmi singda ising thare hana phongdorkiba staff singna su matungda section bio asigumba aranba sina maram oiraga thohaningdaba thodok thoraklagadi madugi afaphatagi texak pumba department na pugadabani hairi amaromda chief engineer ga phaminaba sida yanaba poroktrabadi waithaugi lekai mangana sangsilba khongjang handokpa laikiroi hana sangsankiba Office solution bagi khongjang du khakta natana waithau water supply ga mari lenaba thapak tharam amata waithau do pangthokpa yaroi amadi Thobal district ban phawba laukthoknama phirep lai haidi masigi damak PHCD department gi maphamda lekai manga ki miyam gi maikai digi section wafam su thamlakle yum da sangduna thingkhre phaba laite haidi Imphal iski Yangang Pokpi Bazar area da Special Commando Unit Khabai Soi amasung Yangang Pokpi Police amasung BSF ya punda timna mafam khara koishalaga yum da sangduna thiba humbagi tabak sa thatkhre pawgi likhun singna hai lamdam asda security force singna lokalakpa khongthang singi saruk ama oina yum da sangduna thiba humbagi thaba adu sa thakhibani haidi sa thakhiba operation adu gi manungda yung kullom da security gi mi oisingna Sanglaga kumna thiba humbagi thabak sa thakhi operation adu da mi amadi kuchukulai sing phagat kibagi paw laite haidi Imphal Ukhrul lambi phibam tadra hana megachandro da phongdokhre National Highway 202 Imphal dagi Ukhrul taba lambi asi haukiba sahi manga gi mamang dagi semba horakibani adubu lambi asi semba gi hojik oiriba phibam asida miyam gi peningai oidre loinana lambi asi da suriba thabak khusu asi quality yauduna sure haina MPCC ki president ke megachandra lenga ke puling singselakle ngarang dagi hauraga January 10 phawba Congress Party gi oiba Ukhrul da pangthokadaba thoram ama yawba lakhiba MPCC ki president makata na hai Imphal Ukhrul Road asi India government ki Ministry of Transport and Highways ki makada tangka ani thokna haibadi Imphal to Yangang Pokpi to Ukhrul haina sahi mangarong ki mamang dagi semba horakibani lambi asi lowest tender haibadi 50% taraga suba haukibani marakta tender amuhanna tawkibasu laikre aduba hujik oiriba lambi sembagi piba maside mangam isan sanba udre lambi semba lochindabra maram oiraga lambi asida nomagi satliba ana ayaki mahimasing amadi business tawriba miyamda suki matik kudong sadba mayok na hale masida natana lambi asigi piba masi quality maintain tawbasu udre thaba khusu asi miyamgi hak matpani haina mahana makhatana lengakta maral sirakli Soiduna Kapthorakpada nupamacha ama sire haidi Jammu and Kashmir gi Satwar district village defense guard BDG amagi rifle soiduna Kapthorakpada gi sahi 13 suraba mahaki macha nupa sikre hana official singna rang phongdokhre official singdugi matungina thaudo adu nahanumidang Kishtawar district ki Mughal Maidan area da leiba Loyedhar khunda thokibane makoina haiki ngarang numidang pung 8 ga makharom tabda BDG Pyare Lal na mahaki yumda mahaki rifle sengdok lingaida soiduna kapthorakpada da mahaki masanupa Anush Kumar da panbaga loinana mahak khudakta sikya hana makoina phongdokle Manipur de NRC sathaba yaro hana Kuki Human Rights Council la phongdorakle
Manipurda NRC sathaba yaroi maitai singna NRC tawba pamlabasu makhoi lamdamda taw Kuki singna namna khundariba mafam singdadi NRC tawba yaroi Kuki singna namna khundaba mafam singda National Register of Citizenship NRC pangthokpa natraga pangthoktaba haibasi Kuki singna lepkani maitai singna lepagi mathau tade haina Kuki Human Rights Council KSRC na pongdorakle KSRC na thadorpa serol amada maitai singna Kuki singda authority oibagi moong asi yaba ngamloi maitai amadi Kuki 2023 gi May 3 dagi tokhai na setong nakhrabani makhata na maitai amadi Kuki punna leminabagi wafam oiraroi NRC amadi illegal immigrant ki matang ta maitai singna phongdok leba wafam Kuki singna namna khundaba mafam da chanaba yaroi Kuki singna talba union territory gi demand Kuki miyam gi right amadi lam kanjaba khakta natana mapaldagi changsalakwa illegal immigrant foreigner amadi refugee singdagi isana isabu kanjanabane mitai amadi Kuki ani gi marakta thoklebe irang asi NRC illegal immigrant amadi poppy cultivation ka mari lenade mitai amadi Kuki ani gi marakta setok na duna leire habsi center amadi malem na khanglabane Kuki amadi mitai gi marakta ingna chakna leibadi pame adu punna leiminabadi yaroi separate administration natana Manipur da ing tapa hanjilakpa ngamloi hainasu serol aduna makha tarakle ningsingba yabade parik phongbagi thoram amada arabai tengo gi lusung purel korongan ba khumana phongdokhibada Kuki khutemak yeknaba oina khande leba asda thokleba drakke issue illegal immigrants singi issue loisilaba matamda lamdam asida santi oina punna nungsi sanana hingminaba pame state asida hujik thengnaba drak amasung illegal immigrant ki issue asi mapung phana loisindre makai Manipur gi solution leiroi maramaduna akangnaba base year ama laptop tuna NRC natraga masiga manaba mechanism ama tawduna metop sen khandoktuna halan khigadabani haina phongdokkibani Lai haibasi makhong soktuna khoramlabadi mahai chawi hainai adabu Gobindadi sokpaya de haidiba kari maram gidong haina kangla phamthau homphu marina phongdorakre thasigi taret ke ayukta chief minister oiramba Birena Sri Govindaji gi laisangi parangan mangol kaduna khorongkhipagi matangda laisang asigi maikai de pujari amana pawgi mi phampang thoktuna phongdokiba waphamga mari lenana kangla phamthau homphu mari gi maikai de secretary general W Biren Kumar Maitaina lai haibasi makong soktuna khoramlabadi mahai chawi hainai adubu Gobindadi sokpaya de haidiba kari maram gino hain hangkhre wafam singarang nuthil pung ani makhai tarakpada press club ta pangtok pawgi mi phamda phongdok laduna mahana hai mi amaga khenaba thamba haibasi lining gi chanabi gi wangmadani thasigi taragi pawseda XM na Govinda temple da lainung du sangbugi maramda yorokpa du mama mapa masakhang dabani haijaninge lai haibasi paipu singne haijaninge ipaipu da khorambada khong sokpada kaiba karisu Lining haibasi apunba saktam ama sakanabagi yumphomni haijaninge maramaduna thokiba thawdo adu mathong huktaba sebayat amadi mama mapa masak khangdabani haina kangla phamthawna lawdaba ngamloi maitai leba asidadi lai punamaki ningthau laibani masi phawba makhong soktuna khoramnai karamba amotpa yauduna sokpa yadribano sengdokpirao sokpa yadraga bamon singna karigi cycle da haplaga koithang thangliba amuksu usop amagi lai lengsinbada ahanbada lukkatle maphamdudagi thanglaga phi hongle loiraga lai sel katle maduda katliba ten pot sidha adudi maitai da karigi sokano haibidribano hangle mahana makhata na hai asugumba khenaba asi leitre haina ining thawboda chandra amadi leimale langon changkhonbi maharani isori anina hai hayas like sinduna teluk phamba langdona hai lai katuna malem paphal jingkhatuna sok 1709 dagi khenaba thamlakiba du sab manaba miyeng amada yengminara si haina sok 1947 dagi 29 Thawan Maitai Singtam Religious Act asi sanaba hawra ihaina haibi kiba numit asi Gauria satpi ba mioi singna masada napal na yongkiduna kauthokpukum tawre maram sing asi Maitai leba asida taminari bu phurup singi marakta khenaba thambadagi ngasi apunbaga saktam sagatpada da awaba oihalle habasi khangjinbio phurup khudingna iramda masigi laihawda chawbani habasi kaupham thokte lainingi wahan thok na thairambana maram oiduna ngasi Gauria laining leikha tarakpugi chawrba khudamne laining khudima amaga khenaba amata thambiramde lining habisi nuksinabagi chawraba thanaba yararoidaba yumphamni habisi kaupham thokte khoramba yaroidaba leirabadi ramandi lining ninglobagi wahan thok leite haba waphamsu mahana pawmi singda phongdokhe A.T. na lem na layang bagi kem pang thokre
Arambai Tengol AT na Manipur gi tongan mawphamsingda leptana chatharakpa ikatpa amadi lemna layengba thauram gi saru ama oina lemna ana layeng gi thauram ama ngarang Kaksing district ki Kaksing khunau khetri lekai mandapta kumja asagi ahanbo oina pangthokre Arambai Tengol General Headquarter gi medical team na City Dental Hospital Kaksing sumna gi tengbanga loinana Kaksing khunau gi Arambai Tengol sanga punna khusamna duna pangthokhiba thauram sida khuladu gi miyamda maruina medicine dental ENT psychiatric amadi ortho gi ana layeng gi khudong sabasing pibaga loinana athuakai gi oina ambulance service piba yauna mathau taba hidak langthaksing su lemna phanganki thauram siga mari lenana AT headquarter gi medical team gi commander Boboy yai thengbamna phongdokhibada team asina Manipur gi tongan mafam kya da leptra chatharakpa ikatpa amadi lemna layeng bagi thauram gi manungchana sahi sigi ahanba oina ngasigi thauram si pangthokpani haksang phanana de kana khunai ama ohanabagi wakhalonda AT General Headquarter gi miyeng makhada thauram si team sina chatharakpani tha khudingi oina Manipur gi tongan mafam kya da leptana sigumba lemna ana layeng gi thauram si makha chathanabagi pandam thamle masida AT gi unit sing daratana miyamna su saruk yabiraga di miyamna igi awat leiriba amadi ana layeng da hena mateng pangba ngamgani hana phongdokhe